Manipur top channel ki maikei ki marui pa pau khra oina han mada Kokis National Army unaba lakpa Bangladesh origin US masa ani Mizoram the phara halan khri Koki National Army Koki National Front KNA KNF ki ming sizinaragli bichitagong hill track ta bapangal kan leriba Kokis National Army ki founder ni haiba miyo ema yauna Bangladesh origin oiraba housing na US National oiraba miyo ani tha sigi anida Mizoram the phara halan khri Hyderabad Thaudo Osigi Matang Mizoram gi Konung Aizol amasum New Delhi dagi pawgi agency man phongdorapagi report ki matungina pharaba miweni dugi maming Sekun namasum Sarun kawi makhoi ani atopa miweni ga loinana Bangladesh origin oiraga US national oiraba makhoi ani Mizoram gi Konung Aizol tamna tourist visa paiduna lakani haibagi paw Mizoram lenga na mawjulna phangki hari Paus the Yumpamoiduna, Mizoram Lengana Mikup no home singer lady that Mueni is ta sigi any the pabangam kibani, Adomanama, Atopa Mu, any to give maming matadi kamangam trihari. O Makoin Izola Tunglaba Matunda, KNF ki Nathan Lonchi, a Bawom Yauna Lucing Bushing Unan of a Torang Torami. Bawom Haidiba Muesi Bangladesh ki Sitagong Hill Trek the Mapangal Kana Ladiva, Kokisen National Pranamasumasiki Kulai Paiba, Lanmi Sanglu Kokisen National Army ki founder Nadi. Mio Marius Namakoigi, Kongset Asigi Manunda, Mizoram gi Lawang Lai District Sapagaloina, border areas in the Hangliba, Bawom Pruki refugee camps in gi Pibam Ying Shilamgani Haiviki Paus Punky Hari. Aduga Bangladesh ki Horaklaga housing na US National Sing Oyanina Stagong Hill Track the Cookies National Front link at Maru eba Taudang Loki Ebesukang Hadi. High intelligence reports in a Siki Manunda, border areas in the militant group as soon as Tapak Toram Sinda, Makoina Mating Pangpigi Pau Pangmadigi, Mizoram Lenga Kimaki Subsava Tabak Sing Matam Sana Lokonaba Honor Ponahedi. Adu Cookies National Front Miam Samam Navapokana Vigidama, Hokiba February Tadasu, KNA Haiba. Lahulup asigi maming sisina kraba matong housing na KNF fine sisina kibani hari adumeno pharaba miunis Mizoram gi Lengpui airport gi New Delhi yogudaba Indigo gi flight amada tongwanduna halankre panba yariba manha Mizoram Legislative Assembly gi floor Minister Laldo Homana state adu lakhiba foreigners gi wafam ga mari leinaba pakumpi kibada foreigner karana Indo-Myanmar border lanthok lansin tawre masum yumthangnari ba Bangladesh ka tainaba Sin Hills ta sangsinduna military training pire happy wafam sa phungdokhiba lekhibani Nungairaba Pauzalama NIT experience ni Puduna Luxury Bio 360 NIT Success Center ki NIT 2026 ki Biology Foundation regular course admission May gi date mangadagi thab hausare May gi tang kun gatar 2025 ni thukwa numitagina class hausarakani Limited Sydney Ahanba Lako Satar Taraga Manga special offers Pizagani facilities Karapalabada regular test series Amasu mock test series printed NCERT based study materials Hena Nungaribaman affordable fee Oizabagaloina installment 60 da PB Kudung Sabas Pizari Kupamarul Gidama Kugi contact number 8575587677 Natragana Ahogi address Hodam Lairak opposite Kaisampat oil pump the Lakiduna Akupamarul Kangibiagani Atop Paumana BJP ki lusing basing kok sung sinari anobob CM hablak labiyari hari Bharatiya Janata Party BJP ki central leader singamasum Rashtriya Swayam Sevak Sangha RSS na kok sung sinaduna Manipur gi irang gi warriors puraktuna popular government ma thamna bigi khongthang sing leptana paikali Atien mamatam gi manungda Prime Minister Narendra Modi amasum RSS ki lusing ba Mohan Bhagavat anina amatu oina yanaduna Khanba lusing ba ama Manipur gi popular government gi anobu minister ama hablak labiyari Manipur da English ani ga kun go humdagi me ohumdagi tholakiba irang asi sahi ani phajilak ga loinana irang asi na ohelakliba Manipur gi phibamasu state asida president rule thamlakliba sigi matangda sai sigi March 13 da Maharashtra gi Nagpur da leiba RSS ki headquarter da RSS ki lusing ba Mohan Bhagavat ka PM Narendra Modi ga hakthengna unaduna khanakraba matung da haujuk Manipur gi irang gi warriors puraknaba amasum state asida popular government ma thamna bigi khongthang sing khongjel yangna paikhat ba hore hena yamna thajaba yaba maphamdagi phang pawn haidi pawsna makha taribana RSS lusing Mohan Bhagavat amasum Prime Minister Narendra Modi ani ki marakta unaduna Manipur gi matana wafam kya kupna khanakraba matung da haujuk BJP amasum RSS ki makokthong lusing singna Manipur da lairiba PR asigi mohta popular government ma lehenna bigi khongthang sing paikhat ba horakhiban haidi
Popular government ama center na semalaglabadi Prime Minister Narendra Modi amasum RSS ki lusingba Mohan Bhagawana integrity laiba nationalist oiba political acumen oiba misa amada Chief Minister haplak piyari Manipur miyam ki apamba matung ina state asida popular government ama thamauda batarabadi English singaniga kunga tereta pangtok kodoriba assembly mikal BJP na sauna maithiba nanglabu yai habigi thajaba lebadigi Manipur popular government ama thamnabigi khongthang paikhalakpani haina palladuna April kungani thoida Jammu and Kashmir gi Pahalgam da terrorist na satakiba thawdo oduna center na Pahalgam da akanma miyeng sangkhibana Manipur gi Irangi warrisin purakna ba amasum popular government thamagi wafam matam sontharakna bigi masa ohen kheba wafam thamna khiyari Union government gi high level gi official team amaga RSS gi makok thungbu lusingba kharaga Manipur gi hausi odiba ira amasum oirakliba political gi sarangna basigi matangda yamna kupna yengsinna ba khanari haba wafam phongdokladuna pawsina hai saliba tha sigi thakai phawgi manungda Manipur ladiba furu khuni gi saknai ba lusingba sing kanglup kya gi organization sing gi mute sing center gi lusingba sing na kauraga irang lusinna ba masum popular government ma thamna bigi matangda report sing khonggatna bigi matangda direction pibaga loinana khomgat bagi thaba haujukan sathari Manipur irang thukliba furup anigi mihut sing amasum naga yauna furup kya gi mihut sing bu Manipur gi wangmara tongan tongan phum sing da kaudun irang sigi warisin purna ba center na kauduna wari sana bagi thabak sing sathara ba ya heba wafam su pawsna makata na phungdorakli Amarom Koki gi dimala separate administration amuhana separation di amuk palantau ngak ki aning bertau lai heba wafam Koki na talib demand bu dimala ngak leraga separate administration amuk demand tau amukna separation di hain amuk palantau nongmada ama amuk hai nongmada ama amuk hai ngak ki aning bada mang phauna basu yaroi da ba demand tau duna lai hain khurai kendra gi MLA sangtem Susindro LIC yaiman phongdokri haribu wafam asi ngarang phaknung social youth club na sinduna phaknung mai laikai PSYC playground hokiba Mars kunga mapandagi hoduna team kuntraga matuni sarug yadun satharakpa ahanba state levels 5A side football tournament king solution bagi thorom da permission na phungdokibani permission na hangbo hongi pakum piraduna Susindro na makhata na hai lamda masigi miyamna sarkar sina laingak pa haitabadagi irang asi Sangthari bani irang lusin mangamdrabadi phamthadu PR leibana hena phari haina miyoi kyana mamangna phungdokhiba lekhre madurigi minister sumiyamgi apamba thungnaba phamthadokre ngasina amuk sarkar semdriba karigino sarkar semu haina kholaw kya lawraklibisi aikhoi khajiktang khandaba sumi aikhoi munna khalaga wangang ngangsi aikhoi gi marakta wakhalon manadab leiti haina phungdokhi amaromdana ZUF na warning tarokli NSN IM gi lusingba singna masa oijaba kharagi dama Zerang rong nahasingbu sijinaba khutakta lepkadabani natrabadi khudong thiba mayuk narakani haina Zerang United Fronts ZUF na akanba warning tokre RTO makui longdi region gonmay amasum RTO Ashalu region maidilung kamain press thadorok pasora manahai haukiba April kunga mapanda Indian Security Force na North Kasar Hills Assam ki Kobing khunamasum Hirakilo kungi marak laiba haukibe April kunga mapanda Indian Security Force na North Kasar Hills Assam gi Kobing khunamasum Hirakilo kungi marak laiba dihamlai da khuthoknabda laikhidraba zilarong isil inaw singadugi maphamda awaba phungdorakli makhoina naga miyam gi damak thawai ka thokiba du matam super ningsingduna lehoragani makhoi gi lehori bi imung munun na hori ba awab da saru gyari hen sirol duna sumakata na phungdorakli Panam pausi di maruiba paukron yellow missing punsin bagi matam oire nasal kumza English ngani ka kungo humdugi me humdigi koki narco theories na atamna na metai furupta landarak padigi ngasi pau lusin na naidana lairiba sigi aroiba warrisin mapuraktuna mauksa gumna English pa tangdulai tabe iramdamam ohena na bukhona bada Manipur lairiba yellow mi indigenous sing amatoina punsin duna satmina bagi matam oire haina nongpok sayang apun malup nasal gi president analysam na phongdorakli Mathaki wafam singarang me saisat ningsing duna mafam kyara pangthokna khiba thauram singi saruk amoina nasalna all yaripok United Clubs Organization amadi yaripok apun mamaira paibe lup singi kusamnaraga sinduna yaripok kaithel traffic island na pangthokiba athawa singda maira katpegi thoramda analysam na phongdokhibani anana makhata na phongdokhibada kumja English ngani ka kungo humdoi gi me ahumdegi kokinar ko theory sing satharakhiba landa imaleba kanabagi damak
ꯏ ꯀꯠꯇꯨꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯂꯥꯟ ꯑꯁꯤꯗꯒꯤ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯀꯦꯟꯗꯜꯒꯤ ꯃꯩꯔꯥ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯤꯟꯕꯅꯤ ꯃꯁꯤꯃꯛꯅ ꯄꯦꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦ ꯑꯗꯨꯃꯛꯄꯨ ꯑꯊꯧꯕꯁꯤꯡ ꯑꯗꯨꯅ ꯄꯤꯕꯤꯔꯝꯕ ꯄꯥꯔꯥ ꯑꯗꯨꯅ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯃꯊꯧ ꯇꯥꯔꯤ ꯁꯤꯡꯇꯝ ꯑꯅꯤꯗ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯂꯩꯉꯥꯛꯀꯤ ꯂꯣ ꯑꯃꯗꯤ ꯑꯣꯔꯗꯔꯁꯤꯡ ꯆꯠꯅꯕꯗꯧꯅ ꯇꯧꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯅ ꯑꯃꯗꯤ ꯒꯣꯚꯔꯅꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯄꯦꯟꯗꯦ ꯑꯗꯨꯅ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯔꯝꯗꯝ ꯑꯃ ꯄꯨꯔꯛꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯟꯅ ꯂꯩꯁ꯭ꯔꯝꯅ ꯑꯥꯄꯤꯜꯁ ꯇꯧꯈꯤ ꯃꯩꯔꯥ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 2ꯒꯤ ꯀꯃꯥꯟꯗꯔꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯂꯣꯏꯅꯅ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯩꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯩꯐꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯩꯐꯔꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯂꯧꯃꯤꯟꯅꯈꯤ ꯑꯃꯔꯣꯝꯗꯅ ꯎ ꯌꯥꯟꯊꯠꯇꯅꯕ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯍꯥꯠꯇꯅꯕ ꯑꯃꯗꯤ ꯂꯃꯩ ꯊꯥꯗꯅꯕ ꯈꯨꯟꯖꯥꯁꯤꯡ ꯋꯥꯁꯛꯃꯤꯟꯅꯈ꯭ꯔꯤ ꯍꯔꯥꯎꯔꯧ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯅ ꯀꯣꯜꯂꯤꯕ ꯃꯐꯝꯁꯤꯡꯗ ꯎ ꯋꯥ ꯌꯥꯟꯕ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯍꯥꯠꯄ ꯑꯃꯁꯨꯡ ꯂꯃꯩ ꯊꯥꯕ ꯂꯦꯞꯅꯕ ꯈꯨꯟꯖꯥꯁꯤꯡꯅ ꯄꯨꯟꯅ ꯋꯥꯁꯛꯃꯤꯟꯅꯈ꯭ꯔꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯜ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯔꯦꯟꯖ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯍꯔꯥꯎꯔꯧ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯈꯨꯜꯒꯤ ꯚꯤꯂꯦꯖ ꯀꯃꯤꯇꯤ ꯅꯨꯄꯤꯁꯤꯡꯒꯤ ꯀꯃꯤꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯨꯟꯅ ꯋꯥꯁꯛ ꯂꯧꯃꯤꯟꯅꯈꯤꯕꯅꯤ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯎ ꯋꯥ ꯌꯥꯟꯕ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯍꯥꯠꯄ ꯂꯣꯏꯅꯅ ꯀꯨꯝꯒꯤ ꯁꯤꯡ ꯆꯟꯅꯅꯕ ꯂꯃꯩ ꯊꯥꯕ ꯑꯁꯤꯅꯆꯤꯡꯕ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠꯅꯤ ꯍꯥꯏꯖꯔꯒꯁꯨ ꯎꯃꯪꯁꯤꯡ ꯑꯁꯤ ꯌꯣꯛꯈꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯎꯃꯪ ꯌꯣꯛꯈꯠꯅꯕ ꯑꯃꯗꯤ ꯂꯝꯂꯛꯀꯤ ꯖꯤꯕꯁꯤꯡ ꯀꯟꯅꯅꯕ ꯄꯨꯟꯅ ꯋꯥꯁꯛꯃꯤꯟꯅꯈꯤꯕꯅꯤ ꯔꯦꯟꯖ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯑꯁꯂꯥꯝ ꯈꯥꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇ꯭ꯔꯤꯉꯩ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯎꯃꯪ ꯌꯣꯛꯈꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯅꯩ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠ ꯑꯣꯏꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯗ꯭ꯔꯤ ꯎ ꯑꯃ ꯌꯥꯟꯒꯦ ꯂꯝ ꯑꯗꯨ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯌꯥꯕ ꯂꯧꯒꯅꯤ ꯑꯗꯨꯕꯨ ꯂꯝ ꯑꯗꯨꯅ ꯄꯥꯛ ꯆꯥꯎꯕ ꯑꯣꯏꯔꯒꯗꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯌꯥꯕ ꯄꯤꯕ ꯉꯝꯗꯦ ꯃꯊꯛ ꯊꯣꯡꯕ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯑꯌꯥꯕ ꯂꯧꯕ ꯆꯪꯏ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗ ꯀꯨꯝꯒꯤ ꯁꯤꯡ ꯆꯟꯅꯅꯕ ꯂꯃꯩ ꯊꯥꯕ ꯑꯁꯤꯅꯆꯤꯡꯕ ꯆꯠꯊꯕꯣꯏ ꯃꯁꯤ ꯇꯣꯛꯄꯤꯌꯨ ꯃꯁꯤꯗꯤ ꯂꯅꯥꯏꯒꯤ ꯀꯥꯟꯅꯅꯕ ꯇꯧꯕꯅꯤ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯗꯤ ꯎꯃꯪ ꯑꯗꯨ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯅꯕ ꯎꯃꯪꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯔꯦꯟꯖ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯑꯁꯂꯥꯝ ꯈꯥꯟꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗꯅ ꯂꯨꯄꯥ ꯂꯥꯈ 6 ꯍꯦꯟꯕꯒꯤ ꯌꯨꯁꯤꯡ ꯃꯥꯡꯍꯟꯈ꯭ꯔꯤ ꯃꯅꯤꯄꯨꯔ ꯂꯤꯀꯔꯁ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛ 1991ꯒꯤ ꯁꯦꯛꯁꯟ 69ꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯃꯤꯁꯅꯔ ꯑꯣꯐ ꯑꯦꯛꯁꯥꯏꯖ ꯃꯅꯤꯄꯨꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗ ꯂꯩꯕ ꯑꯦꯛꯁꯥꯏꯖ ꯁ꯭ꯇꯦꯁꯟꯁꯤꯡꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯐꯒꯠꯂꯛꯄ ꯂꯨꯄꯥ ꯂꯥꯈ 6 ꯍꯦꯟꯕꯒꯤ ꯌꯨꯉꯥ ꯑꯃꯗꯤ ꯌꯨꯉꯧꯁꯤꯡ ꯑꯁꯤ ꯌꯥꯏꯔꯤꯄꯣꯛ ꯑꯦꯛꯁꯥꯏꯖ ꯁ꯭ꯇꯦꯁꯟ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯤ ꯌꯨꯁꯤꯡ ꯃꯥꯡꯍꯟꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯛꯁꯥꯏꯖꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔ ꯄꯥꯡꯉꯝꯕꯝ ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯃꯥꯡꯍꯜꯂꯤꯕ ꯌꯨꯁꯤꯡ ꯑꯁꯤ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯦꯛꯁꯥꯏꯖ ꯁ꯭ꯇꯦꯁꯟꯁꯤꯡ ꯌꯥꯏꯔꯤꯄꯣꯛ ꯂꯤꯂꯣꯡ ꯊꯧꯕꯥꯜ ꯀꯛꯆꯤꯡ ꯄꯥꯂꯦꯜ ꯑꯃꯁꯨꯡ ꯁꯨꯒꯨꯅꯨꯒꯤ ꯑꯦꯛꯁꯥꯏꯖ ꯁ꯭ꯇꯦꯁꯟ 6 ꯑꯁꯤꯅ ꯃꯃꯥꯡ ꯆꯍꯤꯒꯤ 2014ꯒꯤ ꯃꯦ ꯊꯥꯗꯒꯤ ꯆꯠꯂꯤꯕ ꯆꯍꯤ 2015ꯒꯤ ꯃꯥꯔꯆ ꯊꯥ ꯐꯥꯎꯕꯗ ꯐꯒꯠꯂꯛꯄꯁꯤꯡꯅꯤ ꯉꯁꯤ ꯃꯥꯡꯍꯜꯂꯤꯕ ꯌꯨꯁꯤꯡ ꯑꯁꯤ ꯂꯨꯄꯥ 8,990ꯒꯤ IMFL ꯔꯝ ꯂꯤꯇꯔ 11.90 ꯂꯨꯄꯥ 9,100ꯒꯤ ꯕꯤꯔ ꯂꯤꯇꯔ 23 ꯑꯃꯁꯨꯡ ꯂꯨꯄꯥ 3,18,980ꯒꯤ DIC ꯌꯨꯉꯧ ꯂꯤꯇꯔ 3,990.80 ꯑꯃꯁꯨꯡ ꯂꯨꯄꯥ 7,000ꯒꯤ ꯋꯥꯏꯟ ꯂꯤꯇꯔ 1.50 ꯄꯨꯟꯅ ꯂꯨꯄꯥ 13,35,900ꯒꯤꯅꯤ ꯐꯠꯇ꯭ꯔꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯁꯤꯡ ꯑꯁꯤꯕꯨ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯗꯤ ꯄꯨꯂꯤꯁ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔ ꯄꯥꯡꯉꯝꯕꯝ ꯔꯟꯖꯤꯠꯅ ꯃꯈꯥ ꯇꯥꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ꯌꯨ ꯃꯥꯡꯍꯟꯕ ꯑꯗꯨꯗ ꯂꯤꯂꯣꯡ ꯊꯧꯕꯥꯜ ꯌꯥꯏꯔꯤꯄꯣꯛ ꯀꯛꯆꯤꯡ ꯄꯥꯂꯦꯜ ꯑꯃꯁꯨꯡ ꯁꯨꯒꯨꯅꯨ ꯑꯦꯛꯁꯥꯏꯖ ꯁ꯭ꯇꯦꯁꯟꯁꯤꯡꯒꯤ OCꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯄꯔꯁꯣꯅꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯥꯖ ꯊꯧꯗꯥꯝꯒꯤ ꯃꯥꯏ ꯄꯥꯛꯄꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯈꯥꯡ ꯀꯟꯕ ꯍꯣꯠꯅꯕ ꯀꯟꯕ ꯂꯦꯝꯅ ꯃꯥꯡꯗꯤ ꯎꯠꯂꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯁꯤꯡꯅꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯥꯌꯣꯛꯅꯕꯒꯤ ꯃꯍꯨꯠꯇ ꯂꯩꯕꯛꯇ ꯇꯥꯏꯅꯗꯨꯅ ꯃꯥꯏꯊꯤꯔꯕ ꯃꯒꯨꯝ ꯍꯤꯡꯕꯗꯤ ꯄꯥꯡꯗꯕ ꯑꯇꯟꯕ ꯃꯤꯒꯤ ꯃꯁꯛꯅꯤ ꯏꯔꯥꯡ ꯑꯁꯤꯅ ꯂꯟꯖꯦꯜꯂꯛꯄ ꯔꯥꯖ ꯊꯧꯗꯥꯝꯅ ꯄꯨꯟꯁꯤꯗ ꯐꯅ ꯁꯤꯡꯅꯕ ꯂꯥꯛꯇꯨꯅꯁꯨ ꯈꯥꯡꯕ ꯀꯜꯂꯕ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯗꯨ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯎꯠꯂꯤ
ꯃꯍꯥꯛꯅ ꯍꯟꯗꯛ ꯍꯥꯏꯗꯣꯛꯈꯤꯕ ꯀꯣꯁꯦꯝꯅ ꯂꯧꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ 13ꯁꯨꯕ ꯄꯣꯖꯤꯁꯟ ꯂꯧꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕ ꯑꯁꯤꯅ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥꯗ ꯍꯣꯠꯅꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃꯗꯤ ꯄꯤꯔꯒꯅꯤ꯫ ꯔꯥꯖ ꯊꯧꯗꯥꯝ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯂꯛꯄꯗꯒꯤ ꯃꯤꯇꯩꯁꯤꯡꯅ ꯆꯪꯕ ꯌꯥꯈꯤꯗ꯭ꯔꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯣꯛꯄꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯩ ꯇꯝꯗꯨꯅ ꯆꯥꯎꯔꯛꯄꯅꯤ꯫ ꯃꯐꯝꯗꯨꯗ ꯑꯄꯣꯛꯄ ꯊꯧꯗꯥꯝ ꯁꯔꯠꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯑꯄꯣꯛꯄꯤ ꯊꯧꯗꯥꯝ ꯑꯣꯡꯕꯤ ꯃꯤꯔꯥꯕꯥꯏꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯏꯃꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯆꯍꯤ ꯁꯥꯡꯁꯤꯟꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯧꯖꯤꯛ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯂꯥꯟꯖꯦꯜꯂꯛꯈꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯧꯕꯨꯜ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯄꯣꯛꯄ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯄꯨꯕꯣꯛꯀꯤ ꯍꯧꯔꯛꯐꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯔꯥꯖꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯍꯛꯊꯦꯡꯅꯅ ꯃꯥꯌꯣꯛꯅꯔꯨꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯂꯩꯇꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯃꯍꯥꯛꯀꯤ ꯑꯈꯥꯡ ꯀꯟꯕ ꯍꯣꯠꯅꯕ ꯀꯟꯕꯅ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯛꯄ ꯑꯁꯤꯃꯛ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯔꯥꯡ ꯑꯁꯤꯒꯤ ꯆꯩꯊꯦꯡꯅ ꯅꯣꯛꯀꯅꯤ ꯀꯥꯎꯔꯨꯔꯕ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯃꯥꯏꯊꯣꯡꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃꯨꯛ ꯍꯟꯅ ꯇꯝꯍꯟꯕ ꯉꯝꯂꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯒ ꯑꯈꯟꯅꯅ ꯎꯅꯕꯗ ꯔꯥꯖ ꯊꯧꯗꯥꯝꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤ ꯃꯦ 3ꯗ ꯈꯪꯍꯧꯗꯅ ꯊꯣꯛꯆꯤꯜꯂꯛꯈꯤꯕ ꯑꯣꯏꯕꯅ ꯌꯨꯝꯒꯤ ꯄꯣꯠ ꯆꯩ ꯂꯟ ꯊꯨꯝ ꯑꯌꯥꯝꯕ ꯃꯥꯡ ꯇꯥꯛꯈꯤ꯫ ꯈꯨꯗꯛꯇ ꯑꯗꯨꯃꯛ ꯊꯋꯥꯏ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯈꯜꯂꯒ ꯂꯥꯟꯖꯦꯜꯂꯛꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯌꯨꯝꯗ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯈꯤ꯫ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯐꯥꯎꯕ ꯌꯨꯝꯒꯤ ꯑꯋꯥꯕ ꯎꯕꯗ ꯃꯍꯩ ꯇꯝꯕ ꯇꯣꯛꯂꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯍꯥꯛ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜ ꯆꯅꯨꯔꯥꯗ ꯂꯦꯝꯅ ꯃꯍꯩ ꯇꯝꯕ ꯐꯪꯈꯤ꯫ ꯀ꯭ꯂꯥꯁ 11 ꯑꯃꯗꯤ 12 ꯆꯍꯤ ꯑꯅꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯕꯗ ꯌꯨꯅꯤꯐꯣꯔꯝ ꯂꯥꯏꯔꯤꯛ ꯐꯥꯎꯕ ꯂꯦꯝꯅ ꯄꯤꯕꯤꯗꯨꯅ ꯃꯍꯩ ꯇꯝꯕ ꯐꯪꯈꯤ꯫ ꯃꯁꯤꯅ ꯌꯨꯝꯒꯤ ꯑꯋꯥꯕꯗꯒꯤ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯗꯕꯤꯈꯤꯕꯅꯤ꯫ ꯇꯨꯝꯕ ꯌꯥꯗꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯅꯆꯤꯡꯕ ꯀꯌꯥ ꯇꯧꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯍꯦꯜꯊꯀꯤ ꯀꯟꯗꯤꯁꯟꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯄꯟꯕ ꯀꯌꯥ ꯑꯣꯏꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯂꯥꯁ 12 ꯇꯝꯕ ꯃꯇꯝꯗ ꯍꯣꯁꯇꯦꯜ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯗ ꯂꯩꯈꯤ꯫ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯅ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯈꯪꯗꯕ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯑꯣꯖꯥꯁꯤꯡꯗ ꯍꯥꯏꯖꯕꯗꯒꯤ ꯇꯥꯕꯤꯗꯨꯅ ꯆꯪꯖꯐꯝ ꯄꯤꯕꯤꯈꯤ꯫ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯊꯥꯛ ꯑꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯄꯣꯛꯄ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯑꯅꯤꯅ ꯆꯥꯎꯅ ꯂꯦꯞꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯈꯤ꯫ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯈꯤꯕꯅꯤ꯫ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯄꯨꯝꯅꯃꯛ ꯐꯥꯊꯔꯒ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯃꯣꯇꯤꯚꯦꯇꯔ ꯀꯌꯥ ꯀꯧꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯁꯤꯡ ꯀꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯈꯤ꯫ ꯃꯉꯣꯟꯗ ꯍꯦꯟꯅ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯏꯊꯤꯜ ꯄꯤꯈꯤ꯫ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯝꯗ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯑꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ꯫ ꯃꯥꯁꯇꯔ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯗꯨꯅ ꯍꯦꯟꯅ ꯀꯟꯅ ꯍꯣꯠꯅꯈꯤꯒꯅꯤ꯫ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯒ UPSCꯅ ꯂꯧꯕ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯦꯁ ꯑꯦꯛꯖꯥꯝ ꯊꯥꯗꯨꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯑꯣꯏꯗꯨꯅ ꯊꯧꯗꯥꯡ ꯂꯧꯅꯤꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯍꯣꯠꯅꯈꯤꯒꯅꯤ꯫ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯕꯗ ꯁꯤꯡꯅꯕ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯄ ꯉꯝꯒꯅꯤ꯫ ꯃꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯩ ꯑꯃꯁꯨꯡ ꯂꯥꯏꯔꯔꯕꯁꯨ ꯃꯀꯣꯛ ꯊꯣꯡꯕ ꯌꯥꯏ꯫ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯍꯟꯅꯤꯡꯉꯤ꯫ ꯂꯥꯏꯔꯤꯛ ꯈꯛꯇ ꯅꯠꯇꯅ ꯂꯥꯏꯁꯨꯁꯨ ꯈꯪꯒꯗꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯔꯕꯁꯨ ꯂꯥꯏꯁꯨ ꯈꯪꯗ꯭ꯔꯕꯗꯤ ꯑꯐꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯁꯤꯇꯤꯖꯟ ꯑꯃ ꯇꯨꯡꯗ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀꯥꯎꯒꯨꯝꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯔꯥꯖ ꯊꯧꯗꯥꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫